खोशाउनरब मियामगी तेंथा खोल मरक्ता मिनिस्टर एमएलए कयागी युम मई थाखरे थुगाइब यांखाइबगी थबकसु लेप्त्री फुबगी पाउसु तारी पुलिस की मरुना जिरीबामदा मियोय अमसु लेखिद्रे मफमदुगी मियामना मोबाइल टावर सु मई थाखरे मखा ताना इंटरनेट हांदोक्त्रबा टावर कयासु मई थागनी हाइना लमदमसिगी खोशाउनरब मियामना वार्निंग तौरी जिरीबामदा बीजेपी एमदी कांग्रेस की ऑफिस मई थाखरे एनपीपी सु बीजेपी दा सपोर्ट तौब तोखरे नुपी अंगांग याउना मखोय तरुकपु तमथीना हातोकला मतुंग साखहल्लगे मतागुम मकोक याउद्रब सही अनी तंगाइरिब सिंखैंगनबगी हक्चांग याउना थवाई याउद्रब हक्चांगसिंग तुरेलदा अमुक थादरकपा मपोक खुदिंगदा साहिंग चाबा नखोयगी नरमचत ngakpiba ngamloi miyamgi thamoida chakliba mairi lakta lamdamsigi chief minister Sri N Biren maron thokidaba hapta phajalakle nupi angangbu yam luna khanjaba PM Modi hojiksu Thailand da world tour tawri Matangsta Vietnam na US lan mit thengnaba honabada praja singdagi paisa amata khaikide India na pamlibasi Manipur gi lamni lamsida leiriba miyoising sinatte maitai lal hobasingna maitai kan mangamde haibasi hojik India na ikoida mayak sengna unnaba honari maitai miyamgi pukli maitai singna amuk munbani haibasi Bharat Sarkar na ikoida uhannaba honari amuksu aikoina thagarkiba mihutsing makoina kukapi amada loina sanaba ngammi haibadumak aikoida toina uhalli Mataki wapam kharasi UCM gi Secretary General Nahakpam Santana Phongdokibani mityang taminasi adu miyam gi support yawni na miyam ga moi ga kamai yekna ni haiba tanja do handaki lamji da moi na phajal logre khaibiri bi paisa mayam du gi ko lup khuding bang na angang sem ba du su khaga thada biu political backing lai ta ba miyam da na nomai pangap ka pangam moi khoi valley de lori tax ji heavily ne ba yam ti heavy ne ba mazam nong da nomai pa manga kapsal ma ga camera footage ga lai ba police na swa padri ba mi lai ba nomai pa ga aina leba khatang kan ni na pham gra ga di business ti kal loi ai di business tai di sum ai nam da khai ni lai ra di madu leba kan ba ching de ba मियाम की पावर जे वोट थादरम दाई फाव तंग लेरकान वोट हेक थादगिबदा मयाम जे पावर लेतबगम ओजै हौजिक मखोय मयामना लेरिबा मणिपुर की वोटर खुदिमना हौजिक मखोय की करिगुमा पॉलिटिकल पार्टी दे एफिलिएशन दो लेरम तारगदि अदुदगी अखोय हंदोकचरेना थोकपदुगा एमएलए मंत्री अमना पार्टी जिदगी तोनि हापदुगा लुम्बदी असोमदा लिसिंग कुंथ्राना थादोकपदुगा असोमदा अमना थादोकपदुगा अमना थादोरकपदु ममदि मखोयदि पॉलिटिकल पावर पाइने लुरिबना कंजे मियामना मिहुता ब्लेम तौगनी मिहुना मियामदा ब्लेम तौगनी बीजेपी ना कांग्रेस ना बीजेपी दा मयाम जे उरु उंग लेरे ओजा मतांग जिदा एंटरप्रेन्योर अमा जो बिरिबो ओजाना अखोगी इलीगल यामना वांगना लेरिबो इलीगल टैक्स सी मतांग दि करी हाइबिनिंग हाइबेट पनबदि यावरे दो खितंग डिटेल दा अखोई सी इलीगल टैक्स की प्रॉब्लम से को एनएसएनआई ना गा लौरिबा इलीगल टैक्स दी याम पिक लौवा जाने याम पिएबो मोय टैक्स को अदुदे हेना चावना लौबो लेरे आई याम थिन चावरा जाने अखोई स्वाई लौनरी सिने याम चावरि से होजे कोई साइड आई चिन मंगना दे हाइनिंग दे तो आई सुम इंकित ओइना हाइ तारे को हेक हाइरुदा ngасagi हाइगिबा पुंजनाबदो लैतारगदि पुलप लौ पुलपना मफम अमतंगदगी टैक्स अमतंग लौतागदि खितंग पिकपजु याबने अदो पुलप तो पुंजनादबदगी जु टैक्स मसिंग हिनदब्रा नते समाइन तौने अखोई गिसे ममिंग यामै मतिक मी मसिंग यामै अदोना समना हाइबदा x की मी चामा लैतादे को y की मी चनी लैनेबा z की दि लिसिंग 10 फौ लैबि याइबा अदुना मी मसिंग दुई मतुंगिना टैक्स से लेपेबो अखोई टैक्स लेपिसे टैक्स लेपसिकी मांगजबसि प्रजाना नेबो लोइ थेंगनैजे प्रजा नुंगाइ हनजे हाइजे दुइने बाइना को हाबदे कैप्टिव इकोनॉमी म सेमगदमने हाइजे को मसे तारगदी एगोंदा सौरकपे हाइको अदुबु वियतनाम की केनोसे यूएस ता मोइना लान ngमगिबसे वियतनाम ना लान ngमग्रिजे आई वियतनाम दा था तरुक मुग लेजरुइबको आई आरपी पेपर 1 एंड रिसर्च पेपर अमा इरुइ बाइना को मसे कनो मेलबोर्न दगी मास्टर टॉक ने बाइको मेलबोर्न दे मास्टर टॉक थोला गांदा वियतनाम दा स्कॉलरशिप लौर इरुइबा मोइगी लाल होबो मतम की लाल होबदो मदुगी मवोंग दु येंगांदा मोइना लाल होबा हाबदी अखोय लाल होबगा मोइ कंपेयर तो नते मोइना यूएस की लान जे यूएस की लान मीजिंग जे थेंगना बोनबदा मोइना चथब लान जे सिदा मोइ प्रजा दे पैसा खाइदिबो मोइदी प्रजा की इन्वॉल्वमेंट डायरेक्ट चलेबो आई लम कन्नबा नुपी अंगांग थोगा नुपी दुसु नुंदांग द लानमी नेबा मोइदी अखोय से तौसिना को आई लानमी नतेबा आइना CSO की लीडर बनेबा आई नोय पाइदेबा नोय पाइ चतेबा आई एंटरप्रेन्योर बनेबा आइना आइगी लान थेंगना बनेबा नोय पाइ कांगुना नोय पाइ लान थेंगना बनेबा खुंगाकना खुंगाकपै लान थेंगना बनेबा अदुगी खेनाबदो लेबिनिना को साइगे पुंजन बियो हाइबो पोतो अदुगी दो अखोय की कॉमन कंसेंसस अमदा अखोय लेबाक निंगबै वाखनजे कॉमन कंसेंसस ता लाक्तरिबो ट्रेडर खरना अदुम हुरानबगी थबक से अदुम ट्रेडर खरना तौदब नते अदुम तौवेबो मादुमक टैक्स थी तारगदी परमिशन फंगबै मोंग दजु उय अखोयना परमिशन मंग हाइजे सिने गवर्नमेंट ऑफ इंडिया का
ꯁꯨ ꯇꯧꯅꯕ ꯅꯠꯇ꯭ꯔꯒ ꯉꯁꯥꯏꯒꯤ ꯇꯦꯛꯁ ꯍꯥꯏꯕꯗꯨ ꯏꯂꯤꯒꯜ ꯇꯦꯛꯁ ꯍꯥꯏꯖꯕꯅꯤ ꯃꯥꯅꯦ ꯃꯥꯅꯦ ꯒꯚꯔꯟꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ ꯄꯤꯁꯇꯣꯛ ꯇꯧꯅꯕ ꯅꯠꯇ꯭ꯔꯒ ꯁꯨ ꯇꯧꯅꯕꯒꯤ ꯃꯇꯥꯡꯁꯤ ꯌꯧꯁꯜꯂꯛꯄ ꯇꯥꯔꯒꯗꯤ NSNIMꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯩꯇꯩꯒꯤ ꯂꯨꯞ ꯑꯃ ꯑꯩꯈꯣꯏ ꯁꯨ ꯇꯧꯅꯔꯒ ꯀꯩꯅꯣ ꯄꯤꯁꯇꯣꯛ ꯇꯧꯔ ꯂꯩꯔꯤꯁꯦ ꯃꯣꯏꯁꯨ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄꯦꯀꯦꯖ ꯑꯝꯇ ꯂꯧꯗꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯔꯤꯟ ꯂꯩꯅ ꯊꯧꯅꯥ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯉꯥꯛꯄꯗ ꯊꯋꯥꯏ ꯌꯥꯎꯕꯤꯔꯤꯕ ꯂꯨꯞꯁꯦ ꯃꯣꯏ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄꯦꯀꯦꯖ ꯌꯥꯎꯗꯦꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄꯦꯀꯦꯖ ꯌꯥꯎꯗꯕꯅꯤꯅ ꯂꯨꯞꯀꯤ ꯃꯤ ꯃꯌꯥꯝꯗꯣ ꯀꯃꯥꯏꯅ ꯊꯥꯛꯇꯣꯏꯅꯣ ꯑꯗꯨꯝ ꯈꯔꯗꯤ ꯗꯣꯅꯦꯁꯟ ꯂꯩ ꯇꯥꯕꯅꯦ ꯑꯗꯨꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯃꯌꯥꯝꯁꯦ ꯒꯣꯔꯃꯦꯟꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯤꯌꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈ꯭ꯔꯦ ꯔꯣ ꯂꯩꯈ꯭ꯔꯦ ꯑꯗꯩ ꯃꯈꯜ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯗꯅ ꯊꯨꯞꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯩꯝꯇ ꯅꯠꯇꯦ ꯃꯈꯣꯏꯅꯁꯨ ꯊꯨꯞꯇ꯭ꯔꯤꯁꯦ ꯇꯁꯦꯡꯅ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯤꯒꯤ ꯑꯦꯒꯦꯟꯁꯇ ꯃꯤꯌꯥꯝꯅ ꯍꯧꯔꯒ ꯑꯣꯏꯅ ꯅꯨꯡꯉꯥꯏꯔꯤꯕ ꯖꯥꯠꯂꯥ ꯑꯦꯛꯖꯦꯛꯂꯤ ꯑꯗꯨꯃꯛꯅꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯇꯥꯍꯜꯂꯤꯁꯦ ꯁꯤ ꯑꯩ ꯉꯁꯥꯏ ꯍꯧꯔꯛꯄꯗ ꯍꯥꯏꯖꯈ꯭ꯔꯦꯗꯅꯀꯣ ꯍꯥꯏꯗꯤ ꯄꯦꯁꯤꯞ ꯑꯣꯏꯔꯝꯃꯕ ꯂꯨꯞ ꯃꯌꯥꯝ ꯑꯃ ꯑꯦꯛꯇꯤꯚ ꯑꯣꯏꯍꯜꯂꯦ ꯍꯥꯏꯁꯦ ꯑꯦꯛꯇꯤꯚ ꯑꯣꯏꯍꯜꯂꯦ ꯍꯥꯏꯁꯦ ꯑꯩꯅ ꯑꯗꯨꯒꯤ ꯂꯨꯞꯁꯤꯡꯗꯨꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯕꯩ ꯅꯠꯇꯦ ꯍꯌꯦꯡ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒꯨꯝꯕꯩ ꯀꯩꯝ ꯅꯠꯇꯦ ꯒꯚꯔꯟꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯇꯧꯔꯤꯕ ꯑꯦꯒ꯭ꯔꯦꯁꯟꯒꯤ ꯗꯤꯖꯥꯏꯟꯁꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨꯅꯦꯕ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤ ꯃꯅꯤꯄꯨꯔꯁꯤ ꯀꯃꯥꯏꯅ ꯌꯦꯡꯉꯤ ꯍꯥꯏꯕꯁꯤ ꯌꯥꯝ ꯃꯨꯟꯅ ꯈꯪꯕ ꯑꯃ ꯆꯪꯉꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨ ꯈꯪꯗꯅ ꯑꯩꯈꯣꯏꯅ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯍꯦꯛꯇꯗ ꯌꯥꯎꯁꯜꯂꯒ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒ ꯌꯥꯡꯕ ꯃꯥꯟꯅꯅ ꯆꯦꯟꯃꯤꯟꯅꯔꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯅ $40 trillion ꯏꯀꯣꯅꯣꯃꯤꯁꯤꯒ ꯑꯩꯈꯣꯏꯅ ꯃꯣꯏ ꯌꯧꯈꯤꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯌꯨꯝꯗ $40 trillion ꯏꯀꯣꯅꯣꯃꯤꯗꯨꯒꯤ ꯃꯈꯥꯏ ꯐꯥꯎꯗꯤ ꯑꯩꯈꯣꯏꯗ ꯌꯧꯔꯛꯀꯅꯤꯉꯥꯏ ꯈꯟꯕ ꯋꯥꯈꯜꯁꯦ ꯁꯤ ꯌꯥꯝ ꯂꯥꯜꯂꯦꯕ ꯑꯩꯈꯣꯏ ꯑꯣꯏꯕ ꯏꯟꯗꯤꯌꯟ ꯏꯀꯣꯅꯣꯃꯤꯗ ꯔꯣꯜ ꯑꯝꯇ ꯂꯩꯇꯦꯕ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯅ ꯄꯥꯝꯃꯤꯁꯦ ꯑꯩꯈꯣꯏ ꯂꯝꯁꯤꯅꯦ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯂꯣꯀꯦꯁꯟꯁꯤꯅꯦꯕ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯒ ꯃꯔꯁ ꯇꯧꯅꯔꯤꯁꯦꯀꯣ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯂꯣꯀꯦꯁꯟꯁꯦ ꯄꯥꯝꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒ ꯌꯥꯅꯕ ꯃꯤ ꯃꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯃꯤ ꯃꯣꯏꯒ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕꯗ ꯃꯣꯏꯅ ꯍꯥꯏꯔꯤꯒ ꯌꯥꯕ ꯃꯤ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯂꯥꯟꯕ ꯑꯃꯅ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯤꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯤꯗꯤ ꯃꯔꯁꯅꯔꯤꯁꯅꯦꯕ ꯃꯣꯏꯗꯤ ꯊꯥꯏꯅ ꯃꯣꯏꯒꯤ 19 ꯀꯩꯅꯣꯗ ꯃꯣꯏꯅ ꯑꯦꯡꯒ꯭ꯂꯣ ꯀꯨꯀꯤ ꯋꯥꯔꯅꯦꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯁꯦ ꯃꯣꯏꯗꯤ ꯀꯨꯀꯤ ꯔꯦꯕꯦꯂꯤꯌꯟꯅꯦꯕ ꯃꯣꯏꯗꯤ ꯑꯣꯟꯁꯤꯜꯂꯒ ꯆꯥꯕ ꯀꯥꯡꯕꯨꯅꯦꯕ ꯃꯣꯏ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒ ꯌꯥꯅꯔꯒ ꯂꯩꯔꯤꯀꯣ ꯏꯟꯗꯤꯌꯥ ꯂꯥꯟꯃꯤ ꯃꯌꯥꯝꯒ ꯄꯨꯜꯂꯒ ꯀꯣꯏꯆꯠ ꯆꯠꯇꯅ ꯑꯐꯥꯎ ꯁꯥ ꯂꯩꯔꯤꯁꯦ ꯁꯤ ꯍꯌꯦꯡ ꯃꯣꯏ ꯍꯦꯛ ꯌꯥꯅꯗꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯑꯥꯔꯃꯤꯗ ꯑꯗꯨꯝ ꯃꯣꯏꯗꯤ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯦꯕ ꯃꯅꯨꯡꯗꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯃꯄꯥꯟꯗꯩꯁꯨ ꯇꯧꯔꯣꯏ ꯃꯅꯨꯡꯗꯩꯁꯨ ꯇꯧꯔꯛꯀꯅꯤ ꯁꯤ ꯃꯣꯏꯒꯤ ꯍꯦꯕꯤꯠꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯒꯚꯔꯟꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯈꯪꯗꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯁꯤꯗ ꯂꯩꯕ ꯑꯦꯅꯤ ꯒ꯭ꯔꯨꯞꯇ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯕꯁꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯏꯟꯚꯥꯏꯠ ꯇꯧꯔꯦ ꯐꯅꯌꯥꯝ ꯇꯧꯔꯁꯨ ꯑꯩꯈꯣꯏꯒꯤ 2500 yearsꯀꯤ ꯅꯤꯡꯇꯝꯕꯒꯤ ꯈꯨꯟꯅꯥꯏ ꯋꯥꯈꯜꯂꯣꯟꯗ ꯍꯟꯖꯤꯟꯒꯅꯤꯅ ꯂꯩꯔꯤꯁꯦ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯤ ꯈꯛꯇꯅꯦꯕ ꯑꯗꯨꯅ ꯃꯩꯇꯩꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯤ ꯆꯍꯤ 40 ꯐꯥꯔꯛꯑꯕ 30 ꯐꯥꯔꯛꯑꯕ ꯀꯨꯏꯅ ꯁꯔꯚꯥꯏꯚ ꯇꯧꯔꯛꯑꯦꯗꯅꯀꯣ ꯑꯣꯖꯥ ꯋꯥꯔꯧꯕꯤꯒꯅꯣ ꯑꯗꯨꯝ ꯃꯩꯇꯩꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯞꯄ ꯃꯇꯝꯗ ꯄꯣꯠꯇꯣ ꯌꯥꯝ ꯈꯪꯕꯤ ꯄꯤꯛꯁꯜꯂꯛꯄꯣꯏ ꯅꯤꯡꯉꯦꯕ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯅꯤꯡꯇꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯒꯚꯔꯟꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯌꯦꯡꯉꯤꯁꯤꯗꯤ ꯃꯗꯨꯒꯤ 30 years 40 years ꯁꯔꯚꯥꯏꯚ ꯇꯧꯔꯛꯄꯁꯦ ꯃꯤꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯈꯔꯗꯤ ꯌꯥꯎꯔꯝꯃꯣꯏꯗ꯭ꯔꯕ ꯑꯩ ꯋꯥꯈꯜꯅꯤꯀꯣ ꯁꯦ ꯑꯩꯒꯤ ꯄꯔꯁꯅꯦꯜ ꯑꯗꯣ ꯃꯤꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯔꯕꯅꯤꯅ ꯃꯤꯌꯥꯝꯒ ꯃꯣꯏꯒ ꯀꯃꯥꯏꯅ ꯌꯦꯛꯅꯍꯟꯅꯤ ꯍꯥꯏꯕ ꯇꯥꯟꯖꯥꯗꯣ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯗ ꯃꯣꯏꯅ ꯐꯖꯅ ꯂꯧꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯂꯥꯟꯗꯨꯒꯤ ꯃꯔꯛꯇ ꯉꯁꯥꯏꯒꯤ ꯄꯦꯁꯤꯞ ꯑꯣꯏꯔꯝꯃꯕ ꯂꯨꯞ ꯅꯠꯇꯕ ꯉꯁꯥꯏ ꯑꯩꯅ ꯂꯨꯞ ꯍꯥꯏꯖꯕꯅꯤꯀꯣ ꯁꯤꯅ ꯂꯨꯞ ꯅꯠꯇꯕ ꯄꯦꯁꯤꯞ ꯑꯣꯏꯔꯝꯃꯕ ꯃꯤꯀꯣ ꯀꯥꯔꯟ ꯇꯥꯍꯟꯕ ꯌꯥꯕ ꯃꯤ ꯈꯔ ꯃꯃꯤꯡ ꯈꯔ ꯁꯤꯖꯤꯟꯅꯍꯜꯂꯒ ꯊꯥꯗꯣꯛꯑꯒ ꯈꯨꯠꯄꯨ ꯑꯣꯏꯅ ꯊꯥꯗꯣꯛꯑꯦꯗꯅ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯃꯃꯤꯡ ꯑꯣꯏꯅ ꯄꯜꯂꯔꯣꯏꯒꯦꯕꯀꯣ ꯕꯖꯥꯔ ꯃꯅꯨꯡꯗꯒ ꯅꯣꯡꯃꯩ ꯐꯥꯃꯥꯡꯒ ꯀꯥꯞꯁꯜꯂꯝꯃꯒ ꯀꯦꯃꯦꯔꯥ ꯐꯨꯇꯦꯖꯀ ꯂꯩꯕ ꯄꯨꯂꯤꯁꯅ ꯁꯨꯡꯐꯥ ꯐꯥꯗ꯭ꯔꯤꯕ ꯃꯤ ꯂꯩꯌꯦꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯃꯤꯡꯗꯤ ꯄꯜꯂꯣꯏꯒꯦꯕꯀꯣ ꯕꯖꯥꯔ ꯃꯅꯨꯡ ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯝꯕ ꯁꯨꯡꯐꯥ ꯐꯥꯗꯕ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯅ ꯐꯥꯕꯤꯌꯨ ꯍꯥꯏꯔꯁꯨ ꯐꯥꯗꯕ ꯂꯩꯌꯦꯕ ꯑꯗꯨ ꯈꯨꯠꯄꯨ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯔꯤꯃꯔ ꯑꯣꯏꯅ ꯉꯥꯡꯅꯕ ꯚꯥꯔꯠ ꯂꯥꯟꯃꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯂꯨꯞ ꯈꯔꯁꯨ ꯂꯩ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯀꯥꯔꯟ ꯑꯗꯨꯝ ꯇꯥꯕ ꯉꯔꯥꯡꯃꯛ ꯆꯦꯛꯀꯣꯟꯗ ꯒꯥꯔꯤ ꯑꯃ ꯃꯨꯟꯈ꯭ꯔꯦ ꯊꯧꯖꯤꯜꯂꯒ ꯄꯩꯁꯥꯁꯨ ꯃꯨꯜꯂꯤ ꯏꯃꯨꯡ ꯆꯪꯉꯒꯅꯤ ꯃꯨꯜꯂꯤꯁꯦ ꯁꯤꯕꯨ ꯈꯨꯠꯄꯨ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯗꯨ ꯈꯨꯠꯂꯥꯏꯗꯤ ꯀꯅꯥꯅ ꯄꯥꯏꯍꯜꯂꯤꯅꯣ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯥꯛꯑꯣ ꯅꯣꯏ ꯀꯨꯀꯤ ꯊꯦꯡꯅꯧ ꯂꯥꯛꯑꯣꯅ ꯃꯌꯥꯝ ꯏꯃꯥ ꯑꯩ ꯊꯦꯡꯅꯒꯦ ꯏꯄꯥ ꯑꯩ ꯊꯦꯡꯅꯒꯦ ꯊꯣꯛꯂꯛꯄꯗꯣ ꯑꯩꯈꯣꯏ ꯂꯣꯏ ꯄꯤꯈꯤꯕ ꯉꯥꯛꯇꯅꯦꯕ ꯄꯩꯁꯥꯁꯨ ꯑꯩꯈꯣꯏꯅ ꯄꯤꯈꯤꯕꯅꯦꯕ ꯑꯗꯨꯒꯤ ꯄꯤꯈꯤꯕ ꯄꯣꯠꯇꯨ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏ ꯑꯦꯖ ꯑ ꯑꯦꯕ꯭ꯔꯤꯕꯗꯤ ꯀꯝꯃꯨꯅꯤꯇꯤ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤꯅ ꯃꯤꯂꯤꯇꯦꯟꯁꯤꯡꯗꯒꯤ ꯊꯦꯡꯅꯅꯕ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯗꯅꯕ ꯑꯄꯨꯟꯕ 36 ꯇ꯭ꯔꯥꯏꯕꯁꯤꯒ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯤꯕ ꯔꯤꯂꯦꯁꯟꯁꯦ ꯃꯥꯡꯗꯅꯕ ꯃꯅꯤꯄꯨꯔ ꯉꯥꯛꯁꯦꯅ ꯊꯣꯛꯈꯤꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯦꯕ ꯑꯗꯨ ꯃꯔꯛꯇꯨꯗ ꯂꯣꯌꯥ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯄꯣꯂꯤꯁꯤ ꯈꯔꯗ ꯃꯤ ꯈꯔ ꯀꯣꯀꯥ ꯏꯟꯁꯤꯜꯂꯒ ꯑꯗꯨꯝ ꯈꯔ ꯂꯥꯡꯍꯟꯕ ꯋꯥꯅꯦꯕ ꯑꯗꯨꯒꯤꯗꯨ ꯂꯥꯡꯍꯜꯂꯒ ꯍꯧꯖꯤꯛ ꯑꯁꯄꯥ ꯄꯣꯔꯛꯑꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯑꯦꯒꯦꯟꯁ ꯂꯩꯔꯦ ꯍꯧꯖꯤꯛ ꯅꯨꯡꯇꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯋꯥꯡꯖꯤꯡꯗ ꯍꯩꯔꯣꯛꯇ ꯌꯥꯏꯔꯤꯄꯣꯛꯇ ꯀꯥꯏꯗ ꯀꯩꯅꯣ ꯄꯨ ꯊꯥꯡꯉꯝꯗꯕ ꯁꯦꯟꯒꯤ ꯗꯤꯃꯥꯟ ꯇꯧꯕꯤꯔꯅꯨ ꯈꯣꯠꯄꯤꯔꯅꯨ ꯑꯗꯩ ꯍꯧꯖꯤꯛ ꯍꯪꯕꯤꯔꯤꯕ ꯀꯣꯏꯁꯟ ꯍꯥꯏꯋꯦꯗ ꯂꯥꯛꯄꯗ ꯀꯨꯀꯤꯁꯤꯡꯁꯦ ꯑꯍꯥꯟꯕ ꯂꯥꯟ ꯍꯧꯔꯛꯄꯩꯗꯨꯗ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯂꯥꯟꯕꯗ 15,000ꯃꯨꯛ ꯂꯧꯔꯝꯃꯦ ꯃꯣꯏ ꯍꯧꯖꯤꯛ ꯂꯨꯄꯥ 4,500 ꯍꯦꯟꯅ ꯂꯧꯗꯦꯕ ꯇꯦꯛꯁꯇꯤ ꯂꯧꯋꯦꯕ ꯃꯣꯏꯀꯣ 4,500 ꯍꯦꯟꯅ ꯂꯧꯗꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯚꯦꯂꯤꯗ ꯂꯧꯔꯤꯕ ꯇꯦꯛꯁꯁꯤꯗꯤ ꯍꯦꯚꯤꯂꯤꯅꯦꯕ ꯌꯥꯝ ꯊꯤ ꯍꯦꯚꯤꯅꯦꯕ
KG am the lupa ani jang tax leva akhoi gi sigi valley sida madu akhoi kaigino akhoi na sai ai hajab do politically akhoi na captive economy amagi wakhalon lehudaba akhoi economy je ngasai gi kaino da asom da sum depend toba akhoi lan ho su dum lan horim le na dum leiba akhoi karbar to su ai gi karbar dum tori ai isa sem ne pi sem de ne sum leiba akhoi apun ba amasi kaim na te politics na soeli ne ba khamba politically akhoi na manipur city sumaina oigadam ni chahi tara da akhoi manipur je sumaina ohni sumaina oini lambi je sumai phagadam ni mai sumai muloidam ni gaina khanba adugum rajniti wakalon do adu loi kauthola kanda kenona nagana nagagi oi wakalon maitai na maitai gi oi wakalon kuki na kuki gi oi wakalon pur pangan na pangan gi oi wakalon sumaina tongan tongan loi khalala kanda punna jakot min na gi wakalon je leihan da ne ba adugi condition du da onation ma loi punjalo ha du awa ba ne matang ji de standard ki ene e khangani ha bagi kaino gi yam chana ba isa yam ju ningjange oja hiram ji dagi kitang thaido kanda haujik la lalon ba maitai ju leitaba nate Manipur nungsiba kuki ju sungsoi soidana leiramgani na khoina ujai Ozagi wakalon da haujik laiminari ba singje ngasi khana taraga jo hayeng punminarakta yaroi matang da way forward se kari oina ubi kai dauraga di loidaba di yaroi lanje aduga nomai chingdon da loiba ju yaroi kamaina di lotion ba yabagi lambi je khana bi ozagi haibi ru yam chumme ko hai da one koina akoi CSO so sikanoga community kharaga di dum pau di phaune ba wari sanaba ngam da one kamai leiri ge kholi ge kai kai pau le ge kai se hangdi hangne ba akoina thammaga wari sanarje haibado adu level du yong ngamde ngamda bai maram je kaino hai kanda politically the tribes are now on the nozzle of the gun level is moidi masi malaire ado secondly akoi gi swai da lei ba political party achau boje ai masi lanje ho ko de dum hairam ne ba BJP ju BJP gi manung da lei ba moi gi tribal leaders in do aduga punna phaminaraga BJP table talk tawdam ne ba Congress ki table talk tawjagadam ne ba Congress BJP poi chaiye ko ai ai BJP support to na te ko moi gi su tien ok lai ge no moi gi su ki myam yaw dro moi ko ki myam do di moi phamina be pa om da tha aduna bo hantak election juna kanani moto Congress kari ne adu tha do na pa om da ko koi ga sumai phamina gre na adu su moi ki kai no di ai nga sai jab to no moi ma to da moi phau di phau na ngani ai dorok to nga ne ba bai noi kamai to ye kholi ye phau na khoi bo phau na di moi kamai phau na me do no adu hai dorok to ba ne ba ko adu haziki ngasai community level da talk se taw da swaya da ne haziki ngasai hai bi ri ba talk se taw ta di kana na taw ni hai ba question du di yam chumme adai de amu leader akhanna ba lup mayam gi apun ba lup am da ga were aduna ne ba kokomi na semaga mayam na punna adu da chamina ba na yana raga kokomi na sema thamgri je ko kokomi da na mo amuko yaude ko kokomi da amuko yaugera yaurogera agenda de chamane ba kokomi da nung da yaure se lup mari manga yaure da ko adudi kokomi na dum invite tawbra nataga government invite tawbra tawjaraga punna consensus ti porkane ba dum kai no ai ta di ai nga sa hajeb du ne ba lup maming tongan ta su khuchat to mana da ta su loi pandung mam da ma ka ne ba aduna punna lo shala ko di punna chamina da ba yar oi ba ai gi hayeng collection torok to ne ba kokomi na ngasi local ba effort usem na local ba effort ma am do last di kana ga wari jan do no ku ki tholo pa kambu do table da di ai belari ma ka ne ba tham do chena do tongan chap po ne ko sige da ko yani hai se lup loi na yani hai ka ne ba si agenda ko yaroi lup loi na yaroi hai ka ne ba adu consensus sat to ne ba political backing lai ta ba mi am da no mai punga ka punga moi political backing bhajan lai to ne ba no mai ka pi se political backing hek lai tra ba no mai ka pa songa moi ba aduna political backing no an tharat kadam ne security and supervise to was the government of the ma ku tab lai adudi adum habiri je sumaina tauta agadi irang je lepa yai haibani ado irang je lepa gi concrete path ama semdoga leire haibadi udri ko adu handaki thotok si thok tringai da marga maitei ga se mari yam pharame ba wari saba orame pharame ba suddenly mar nu pi ma si use si maitei na halera natraga zo kamu na halera haibagi pot to da nga sai maitei kamu da tai na koi mong leira kan da matang gi da nakan ani makte irang je le phaning da be element khara lei haiba ji ya bining ai nga sai hai ge no du de nga sai ge akoi marakta yaw ba mahik to de akoi na mudat kadam na ai ji de akoi mange du di yare ba akoi di loire lo se ba adu pot to yeng da ba ya de ba duna hai de adam ne ba element lei haiba ji de ai nga sai de example ma am pi gre ba akoi captive economy pi ngam da ba tax collection da masing ya mengalak pa praja wahan ba si me am je central policy ngakta ne ba akoi ga khulai pai ba sing ga gap lai rakna ba lapthok na policy ne ba hoji ga mu yeng periphery area da aswa thamjal ga malan ba gi thaba amam ko tawrei dana ko malan bai tawrei masi malan bane hai bai maram je kari gino na ha ra kanda sai gi akoi gi kano da hana
ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯑꯁꯄꯥ ꯂꯩꯕ ꯖꯒꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯀꯣ ꯑꯗꯨ ꯃꯅꯨꯡꯗꯨꯗ ꯃꯣꯏ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯠ ꯇꯧꯕ ꯃꯣꯏꯒꯤ ꯂꯤꯗꯔꯁꯤꯡ ꯅꯨꯡꯗꯥꯡ ꯆꯪꯉ ꯐꯥꯕ ꯀꯔꯤꯝ ꯇꯧ ꯉꯝꯗꯦꯕ ꯇꯧꯁꯨ ꯇꯧꯗꯦ ꯑꯗꯨ ꯇꯧꯗꯅ ꯊꯝꯃꯀꯥꯟꯗ ꯄꯦꯔꯤꯐꯦꯔꯤꯗ ꯊꯝꯖꯤꯜꯂꯒ ꯃꯥꯜꯍꯟꯕꯒꯤ ꯊꯕꯛꯁꯦ ꯑꯃꯨꯛ ꯆꯠꯊꯔꯛꯏꯁꯤꯅꯦꯕ ꯑꯗꯨꯅ ꯁꯤꯗꯤ ꯃꯣꯏꯒꯤ ꯄꯣꯂꯤꯁꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯒ ꯀꯩꯅꯣꯒ ꯗꯣꯃꯤꯅꯦꯠ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯂꯝꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄꯣꯂꯤꯇꯤꯀꯦꯜ ꯗꯣꯃꯤꯅꯦꯁꯟ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯂꯤꯡꯒ꯭ꯋꯤꯁꯇꯤꯛ ꯑꯦꯟ ꯀꯜꯆꯔꯦꯜ ꯃꯦꯞ ꯑꯃ ꯌꯦꯛꯇꯕ ꯌꯥꯗꯕꯅꯦꯕ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯗꯨꯒꯤ ꯂꯤꯡꯒ꯭ꯋꯤꯁꯇꯤꯛ ꯑꯦꯟ ꯀꯜꯆꯔꯦꯜ ꯃꯦꯞꯁꯤ ꯃꯩꯇꯩ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯗꯗꯤ ꯌꯦꯛꯄ ꯉꯝꯗꯦꯕ ꯋꯥꯔꯤ ꯐꯥꯎꯕꯀꯣ ꯌꯦꯛꯄ ꯉꯝꯗꯦꯕ ꯑꯗꯣ NSNIMꯗ ꯃꯣꯏꯅ NNC ꯇꯧꯕ ꯃꯇꯝ ꯐꯤꯖꯣꯒꯤ ꯃꯇꯝꯗ ꯃꯣꯏ ꯂꯣꯏꯔꯒ NNC ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ NSNIMꯅ ꯃꯈꯥ ꯐꯣꯔꯋꯥꯔꯗ ꯆꯠꯊꯔꯛꯄꯁꯤꯗ ꯁꯤꯌꯔ ꯁꯣꯚꯔꯦꯅꯤꯇꯤ ꯑꯗꯨ ꯑꯗꯥꯏꯅ ꯃꯣꯏꯅ ꯇꯧꯔꯝꯕ ꯃꯌꯥꯝꯗꯣ ꯍꯣꯔꯦꯟ ꯂꯥꯁꯇꯗꯤ ꯀꯗꯥꯏꯗ ꯇꯥꯔꯛꯀꯦ ꯀꯥꯟꯗ ꯉꯁꯤ ꯃꯣꯏꯕꯥ ꯁꯤꯔꯝꯗꯥꯏ ꯏꯄꯥ ꯃꯣꯏꯕꯥ ꯁꯤꯔꯝꯗꯥꯏꯗꯗꯤ ꯊꯥꯔꯠ ꯄꯥꯔꯇꯤ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯔꯔꯣꯏ ꯍꯥꯏꯒꯠꯂꯛꯏꯁꯦ ꯂꯥꯡꯗ ꯇꯨꯕꯩꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯀꯥꯡꯕꯨ ꯅꯠꯇ꯭ꯔ ꯁꯥꯟꯅꯔꯤꯕ ꯀꯥꯡꯕꯨꯁꯦ ꯂꯥꯟꯗ ꯊꯨꯍꯟꯕ ꯉꯝꯗ ꯇꯥꯔꯁꯨ ꯄ꯭ꯔꯖꯥꯒ ꯃꯣꯏꯒꯤ ꯃꯔꯛꯇ ꯒꯦꯞ ꯐꯥꯎꯗꯤ ꯄꯤꯕ ꯉꯝꯅꯤꯅ ꯇꯧꯔꯒ ꯃꯇꯝꯁꯦ ꯁꯥꯡꯊꯍꯜꯂꯤꯅꯦꯕ ꯂꯥꯟꯒꯤ ꯃꯇꯝꯁꯦ ꯁꯥꯡꯊꯍꯜꯂꯤꯅꯦꯕ ꯑꯩꯈꯣꯏꯗ ꯐꯥꯎꯍꯟꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯞꯄꯣꯔꯠ ꯇꯧꯔꯤꯕ ꯂꯥꯜꯍꯧꯕ ꯂꯩꯕꯥꯛꯀꯤꯗꯃꯛ ꯅꯤꯡꯇꯝꯕꯒꯤꯗꯃꯛ ꯆꯦꯜꯂꯤꯕꯁꯤꯡꯁꯤꯅ ꯃꯩꯇꯩ ꯀꯟꯕ ꯉꯝꯗꯦꯁꯤ ꯎꯠꯅꯤꯡꯉꯦꯕ ꯃꯣꯏꯅ ꯊꯦꯡꯅꯔꯤꯕ ꯃꯑꯣꯡꯁꯤꯗ ꯑꯗꯨꯃꯛ ꯎꯠꯍꯟꯅꯤꯡꯉꯦꯕꯀꯣ ꯌꯥꯝ ꯍꯥꯏꯃꯟꯕ ꯊꯣꯛꯀꯗ꯭ꯔꯥꯀꯣ ꯎꯠꯇꯤ ꯎꯠꯍꯟꯅꯤꯡꯉꯦꯕ ꯑꯅꯤꯁꯨꯕꯗ ꯅꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯅꯣꯏꯅ ꯍꯤꯡꯉꯤꯕ ꯅꯣꯏꯒꯤ ꯄꯨꯛꯂꯤꯗꯣ ꯅꯣꯏꯒꯤ ꯃꯤꯅ ꯑꯗꯨꯝ ꯃꯨꯟꯖꯩ ꯊꯠꯆꯩ ꯍꯥꯏꯕꯁꯦ ꯎꯠꯍꯟꯅꯤꯡꯉꯦꯕ ꯎꯠꯁꯨ ꯎꯠꯂꯦꯕꯀꯣ ꯎꯠꯍꯟꯅꯤꯡꯉꯦꯕ ꯑꯗꯒꯤ ꯑꯍꯨꯝꯁꯨꯕꯗ ꯀꯩ ꯎꯠꯍꯟꯅꯤꯡꯉꯦ ꯀꯥꯟꯗ ꯅꯣꯏꯅ ꯊꯥꯒꯠꯈꯤꯕ ꯃꯤꯁꯤꯡꯗꯣ ꯅꯣꯏꯅ ꯖꯤꯇꯅꯥ ꯇꯧ ꯇꯥꯔꯁꯨ ꯑꯩꯈꯣꯏꯅ ꯈꯨꯀꯥꯞꯄꯤ ꯑꯃꯗ ꯂꯣꯏ ꯁꯥꯟꯅ ꯉꯝꯃꯦꯁꯨ ꯎꯠꯍꯟꯅꯤꯡꯉꯦꯕ ꯑꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯑꯩꯈꯣꯏ ꯆꯦꯟꯖ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯆꯦꯟꯖ ꯇꯧꯗ ꯇꯥꯔꯗꯤ ꯀꯩꯝ ꯇꯧ ꯉꯝꯃꯣꯏ ꯁꯤꯅꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯏꯟ ꯑꯍꯨꯝꯃꯛꯇꯨꯗ ꯃꯈꯣꯏ ꯑꯗꯨ ꯎꯠꯅꯤꯡꯉꯤꯕ ꯃꯈꯣꯏ ꯌꯥꯝ ꯁꯥꯊꯤꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯕ ꯌꯥꯔꯦ ꯉꯁꯤꯒꯤ ꯎꯅꯕꯒꯤ ꯑꯔꯣꯏꯕꯒꯤ ꯋꯥꯍꯪ ꯑꯃ ꯑꯣꯏꯅ ꯊꯝꯖꯅꯤꯡꯕꯁꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯦ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯈꯔꯦ ꯑꯗꯨꯒ ꯂꯣꯏꯕ ꯅꯥꯏꯒꯅꯤ ꯍꯥꯏꯕꯒꯤ ꯃꯃꯤꯁꯨ ꯎꯗꯦ ꯁꯤꯒꯤ ꯏꯔꯥꯡꯁꯦ ꯂꯣꯏꯔꯒ ꯃꯊꯪꯗ ꯑꯃꯨꯛ ꯃꯊꯪꯒꯤ ꯑꯇꯣꯞꯄ ꯏꯔꯥꯡ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯅ ꯎꯔꯛꯏꯕ ꯃꯅꯤꯄꯨꯔꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯐꯥꯒꯠꯂꯨꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯗ ꯃꯔꯁ ꯇꯧꯈꯤꯕꯩ ꯃꯇꯨꯡꯗꯇ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯀꯥꯟꯅꯗꯕꯤꯗ ꯑꯃ ꯂꯣꯏꯈ꯭ꯔꯒ ꯑꯃ ꯂꯣꯏꯈ꯭ꯔꯒ ꯑꯃꯨꯛ ꯁꯤ ꯂꯣꯏꯈ꯭ꯔꯒ ꯐꯔꯗ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯃꯔꯤ ꯊꯣꯛꯂꯛꯄꯁꯦ ꯏꯔꯥꯡꯁꯦ ꯂꯣꯏꯕ ꯅꯥꯏꯗꯕꯁꯦ ꯃꯁꯤ ꯂꯣꯏꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯣꯂꯨꯁꯟꯁꯦ ꯑꯗꯣꯝꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯄꯤꯅꯤꯌꯟꯗ ꯀꯔꯤ ꯑꯣꯏꯒꯅꯤ 1900ꯗꯒꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎꯗ ꯂꯩꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅꯁꯨ ꯑꯆꯧꯕ ꯀꯝꯃꯨꯅꯤꯇꯤ ꯑꯩꯈꯣꯏꯅ ꯑꯣꯅꯔ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯒ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯅꯤ ꯃꯩꯇꯩ ꯅꯤꯡꯊꯧꯅ ꯃꯅꯤꯄꯨꯔꯁꯦ ꯄꯥꯜꯂꯝꯃꯦ ꯍꯥꯏꯕ ꯋꯥꯅꯤ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯇꯤ ꯑꯩꯈꯣꯏꯅ ꯑꯝꯇ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯉꯝꯗꯦꯕ ꯉꯝꯗꯕꯩ ꯃꯔꯝ ꯌꯥꯝ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯥꯏꯃꯣꯜꯒꯤ ꯃꯅꯥꯛꯇ ꯅꯛꯑꯒ ꯂꯩꯕ ꯃꯇꯝꯗ ꯑꯥꯏꯃꯣꯜꯁꯦ ꯑꯥꯏꯃꯣꯜꯅꯦ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯒ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯑꯥꯔꯃꯤꯅ ꯂꯥꯛꯑꯒ ꯇꯪꯈꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣই ꯐꯤꯕꯝ ꯆꯥꯗꯗꯅ ꯍꯣꯡꯗꯣꯛꯈ꯭ꯔꯦꯅ ꯈꯜꯂꯁꯦ ꯃꯐꯝꯁꯦ ꯑꯥꯏꯃꯣꯜꯁꯦ ꯅꯥꯒꯥꯅꯤ ꯅꯠꯇ꯭ꯔꯒ ꯀꯨꯀꯤꯅꯤ ꯍꯥꯏꯔꯛꯀꯅꯦꯕ ꯑꯥꯏꯃꯣꯜ ꯑꯅꯤ ꯊꯣꯛꯂꯛꯏꯁꯤꯅꯦ ꯍꯧꯖꯤꯛ ꯑꯗꯒꯤ ꯑꯃꯨꯛ ꯅꯪ ꯀꯣꯏꯔꯦꯡꯁꯨ ꯑꯗꯨ ꯀꯟꯗꯤꯁꯟꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕ ꯃꯆꯥ ꯑꯩꯈꯣꯏꯅ ꯃꯌꯥꯝꯕꯅꯦ ꯍꯥꯏꯔꯤꯁꯦ ꯃꯆꯥꯁꯤꯡꯁꯦ ꯒ꯭ꯔꯣ ꯇꯧꯅꯕ ꯃꯣꯏꯅ ꯋꯥ ꯉꯥꯡꯕ ꯉꯝꯅꯕ ꯄꯥꯡꯒꯟ ꯄꯤꯕ ꯑꯃ ꯆꯪꯉꯦ ꯑꯩꯈꯣꯏꯅ ꯑꯗꯨ ꯄꯥꯡꯒꯟꯗꯣ ꯄꯤ ꯉꯝꯗ ꯇꯥꯔꯗꯤ ꯃꯤꯔꯣꯟ ꯂꯣꯜꯂꯛꯀꯅꯤ ꯏꯔꯣꯟ ꯂꯣꯜꯂꯝꯕꯗꯩ ꯃꯤꯔꯣꯟ ꯂꯣꯜꯂꯛꯀꯅꯤ ꯉꯁꯤ ꯃꯤꯔꯣꯟ ꯂꯣꯜꯂꯛꯏꯁꯤꯅꯤ ꯍꯧꯖꯤꯛꯇꯤ ꯂꯥꯜꯍꯧꯕ ꯑꯗꯨꯗꯥꯏ ꯋꯥꯔꯤꯁꯦ ꯂꯣꯏ ꯀꯥꯎꯊꯣꯛꯄꯤꯈ꯭ꯔꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯅꯨꯡꯗ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯕ ꯇꯥꯜꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯨꯁꯨ ꯃꯇꯝ ꯑꯃꯗ ꯃꯥꯏ ꯄꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯕꯤꯔꯛꯁꯅꯨ ꯑꯗꯨꯒꯤꯁꯨ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯖꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯟꯗꯤꯌꯟ ꯄꯣꯂꯤꯇꯤꯛꯁꯇ ꯌꯥꯎꯔꯒ ꯂꯩꯕꯅꯤꯅ ꯏꯟꯗꯤꯌꯟ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯁꯤꯡꯁꯦ ꯑꯦꯖ ꯑ ꯃꯅꯤꯄꯨꯔꯤ ꯀꯃꯥꯏꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯃꯅꯤꯄꯨꯔꯤ ꯃꯌꯥꯝꯅ ꯈꯟꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯑꯗꯨ ꯈꯟꯗ꯭ꯔꯗꯤ ꯌꯥꯔꯣꯏꯕ ꯑꯦꯕ꯭ꯔꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯃꯥꯔꯀꯦꯁꯟ ꯇꯧꯕꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯇꯧꯕꯒꯤꯁꯨ ꯅꯥꯒꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯁꯦꯟꯇꯔꯗ ꯆꯠꯂꯒ ꯁꯦꯟꯇꯔꯒꯤ ꯃꯐꯝꯁꯤꯗ ꯆꯠꯂꯀꯥꯟꯗ ꯇ꯭ꯔꯥꯏꯄꯥꯔꯇꯥꯏꯠ ꯇꯣꯛ ꯍꯦꯛꯇ ꯆꯠꯊꯕ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔꯗ ꯂꯩꯕ ꯊꯕꯛꯇꯨꯁꯨ ꯇ꯭ꯔꯥꯏꯄꯥꯔꯇꯥꯏꯠ ꯇꯣꯛ ꯍꯦꯛꯇ ꯆꯠꯊꯕ ꯃꯤ ꯑꯃ ꯐꯥꯕꯒꯤꯁꯨ ꯇ꯭ꯔꯥꯏꯄꯥꯔ ꯇꯣꯛ ꯍꯦꯛꯇ ꯆꯠꯊꯕ ꯁꯦꯟꯇꯔꯒ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯦ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯔꯣꯏ ꯀꯥꯏ ꯑꯃꯨꯛ ꯂꯩꯕ ꯑꯗꯨꯒꯤ ꯀꯜꯆꯔꯗꯣ ꯑꯗꯨꯒ ꯊꯥꯗꯣꯛꯄ ꯑꯃ ꯆꯪꯉꯦ ꯃꯗꯨ ꯊꯥꯗꯣꯛꯍꯟꯕ ꯍꯥꯏꯁꯦ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦꯕ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯄꯦꯜꯍꯧꯗꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯔꯤꯕ ꯂꯤꯇꯔꯦꯆꯔꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯅ ꯆꯪꯕ ꯉꯝꯍꯧꯗꯕꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯏꯟꯗꯤꯌꯥꯒꯤ ꯃꯦꯞ ꯃꯅꯨꯡꯗ ꯌꯥꯎꯍꯟꯕ ꯉꯝꯗꯕꯒ ꯆꯞ ꯃꯥꯟꯅꯩꯕ ꯁꯤ ꯑꯣꯖꯥ ꯃꯇꯥꯡꯁꯤꯗ ꯃꯔꯛ ꯊꯠꯅ ꯅꯥꯀꯟ ꯑꯃꯗꯅ ST ꯇꯥꯜꯂꯀꯥꯟꯗ ꯅꯥꯀꯟ ꯑꯃꯗ ꯑꯃꯨꯛ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯏ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯂꯣꯟꯗ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯆꯟꯕꯁꯦ ꯌꯥꯎꯗꯕ꯭ꯔꯥ ꯈꯜꯂꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯂꯥꯜꯂꯗ꯭ꯔꯥ ꯆꯨꯝꯕ ꯃꯥꯜꯂꯦꯀꯣ ꯑꯩ ꯋꯥꯈꯟꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯅꯁꯨ ꯏꯟꯗꯤꯌꯥꯒꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯤꯁꯤꯅꯀꯣ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯔꯤꯁꯔꯁ ꯇꯧꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯛ ꯌꯥꯝꯅ ꯃꯊꯧꯅꯥ ꯂꯩꯕ ꯍꯤꯁꯇꯣꯔꯤꯀꯦꯜꯂꯤ ꯑꯗꯨꯛ ꯌꯥꯝ ꯃꯄꯥꯡ ꯀꯟꯕ
ꯀꯩꯅꯣꯃ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯝꯃꯦ ꯍꯥꯏꯇꯥꯔꯗꯤ ꯃꯗꯨꯒꯤ ꯗꯣꯀꯨꯃꯦꯟ ꯑꯦꯟ ꯕꯨꯛꯁ ꯃꯌꯥꯝ ꯑꯃ ꯆꯪꯍꯟꯕ ꯑꯃ ꯆꯪꯉꯦ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯀꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯇꯝꯗ ꯏꯟꯗꯤꯌꯟ ꯍꯤꯁꯇ꯭ꯔꯤꯗ ꯔꯤꯁꯔꯁ ꯇꯧꯕ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯌꯦꯡꯗꯣꯏꯁꯤ ꯀꯨꯀꯤꯒꯤ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯣꯂꯔꯁꯤꯡꯁꯦ ꯃꯣꯏꯅ ꯐꯟꯗꯤꯡ ꯇꯧꯔꯒ ꯅꯣꯔꯋꯦꯗ ꯀꯩꯗ ꯁ꯭ꯋꯥꯏꯗ ꯇꯧꯔꯤꯕ ꯁ꯭ꯇꯗꯤ ꯃꯌꯥꯝꯁꯦ ꯁ꯭ꯇꯗꯤ ꯁ꯭ꯇꯥꯏꯜꯁꯦ ꯈꯪꯕ ꯑꯃ ꯆꯪꯉꯦꯕ ꯑꯩꯈꯣꯏꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯒ ꯑꯩꯈꯣꯏ ꯍꯤꯁꯇ꯭ꯔꯤꯒ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁꯀ ꯏꯀꯣꯅꯣꯃꯤꯒ ꯂꯣꯏ ꯀꯣꯔꯤꯂꯦꯠ ꯇꯧꯒꯗꯕꯅꯦꯕ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯄꯣꯁꯇꯤꯡ ꯇꯥꯔꯝꯕ ꯀꯔꯅꯦꯜ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯃꯌꯥꯝꯗꯨꯅ ꯃꯥꯒꯤ ꯗꯥꯏꯔꯤꯗ ꯏꯔꯝꯕꯁꯤꯡꯗꯣ ꯍꯌꯦꯡ ꯔꯤꯇꯥꯌꯔ ꯑꯣꯏꯔꯀꯥꯟꯗ ꯄꯣꯇꯣ ꯐꯨꯖꯜꯂꯛꯄꯗꯒꯤ ꯃꯗꯨ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯖꯜꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯍꯤꯁꯇ꯭ꯔꯤ ꯀꯥꯏꯔꯤꯁꯤꯅꯦꯕ ꯀꯨꯀꯤꯅꯁꯨ ꯍꯧꯖꯤꯛꯇ ꯍꯥꯏꯕꯤꯈꯤꯕꯗꯣ ꯅꯣꯔꯋꯦꯗ ꯀꯩꯗ PhD ꯇꯧꯕ ꯃꯈꯣꯏꯒꯤ ꯑꯉꯥꯡ ꯊꯥꯏ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯑꯣꯐꯤꯁꯁꯤꯗꯅꯦ ꯁꯤ ꯑꯣꯐꯤꯁꯁꯤꯗ ꯑꯩꯅ ꯃꯃꯥꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯐꯝ ꯀꯥꯟꯗꯀꯣ ꯅ꯭ꯌꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯔꯤꯁꯔꯁ ꯇꯧꯕ ꯑꯉꯥꯡ ꯑꯃ ꯂꯥꯛꯑꯦꯕ ꯃꯥꯅ ꯏꯔꯤꯕ ꯊꯦꯁꯤꯁꯁꯦ ꯗꯤꯐ꯭ꯔꯦꯟꯁꯦꯁ ꯕꯤꯇ꯭ꯋꯤꯟ CSOs ꯏꯟ ꯃꯅꯤꯄꯨꯔꯅ ꯏꯈꯠꯂꯛꯏꯅꯦꯕ ꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩꯅꯗꯤ ꯁꯨꯡꯏ ꯏꯔꯣꯏꯕ ꯁꯤꯁꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪ ꯂꯥꯛꯆꯒꯦ ꯇꯧꯕꯅꯦꯕ ꯑꯗꯨꯗ ꯍꯥꯏꯄꯣꯊꯦꯁꯤꯁ ꯁꯥꯒꯠꯂꯛꯏꯅꯦꯕꯀꯣ ꯍꯣꯏ ꯏꯀꯣꯅꯣꯃꯤꯛ ꯗꯤꯕꯤꯖꯟ ꯑꯗꯨꯒ ꯇ꯭ꯔꯥꯏꯕꯦꯜ ꯁꯄ꯭ꯔꯦꯁ ꯇꯧꯕꯅꯤꯅ CSOꯒꯤ ꯋꯥꯈꯜ ꯃꯥꯟꯅꯗ꯭ꯔꯤꯅꯦꯅ ꯍꯥꯏꯄꯣꯊꯦꯁꯤꯁ ꯁꯥꯒꯠꯂꯤꯅꯦꯕ ꯑꯗꯣ ꯆꯨꯝꯃꯦꯅ ꯗꯣꯛꯇꯔꯦꯠ ꯐꯪꯈꯤꯗꯣꯏꯅꯦꯕ ꯆꯨꯝꯃꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯗ ꯚꯦꯂꯤꯗꯦꯁꯟ ꯄꯤꯔꯤꯕ ꯃꯤꯑꯣꯏꯗꯨꯒꯤ ꯃꯊꯛꯇꯁꯨ ꯋꯥꯍꯪ ꯑꯆꯧꯕ ꯑꯃꯗꯤ ꯂꯥꯛꯑꯦ ꯃꯔꯝꯗꯤ ꯍꯦꯛꯇ ꯑꯦꯅꯤꯊꯤꯡ ꯏꯕ ꯀꯥꯟꯗ ꯍꯦꯛꯇ ꯚꯦꯂꯤꯗꯦꯁꯟ ꯆꯨꯝꯃꯦ ꯑꯗꯣ ꯃꯥꯗꯤ ꯑꯗꯨ ꯍꯥꯏꯄꯣꯊꯦꯁꯤꯁ ꯁꯥꯒꯠꯂꯛꯄꯅꯤꯅ ꯀꯣꯏꯁꯅꯔ ꯃꯌꯥꯝ ꯁꯦꯝꯃꯛꯑꯅꯤꯀꯣ ꯀꯣꯏꯁꯅꯔꯗꯣ ꯁꯤꯜ ꯃꯌꯥꯝ ꯅꯝꯃꯛꯑꯅꯤ ꯑꯗꯨ ꯑꯩꯈꯣꯏ UCMꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯣꯠꯈꯤꯗꯦꯕ ꯑꯦꯖ ꯑ ꯀꯝꯃꯨꯅꯤꯇꯤ ꯀꯨꯀꯤꯁꯤꯡꯒꯤ ꯈꯤꯇꯪ ꯁꯦꯝꯕꯗ ꯊꯣꯛꯀꯗꯕ ꯑꯉꯥꯡꯁꯤꯡ ꯃꯈꯣꯏꯅ ꯏꯟꯚꯦꯁ ꯇꯧꯔꯀꯥꯟꯗ ꯐꯦꯃꯤꯂꯤꯗꯨꯅ ꯄꯨꯊꯣꯛꯄ ꯉꯝꯗꯕꯗꯣ ꯃꯈꯣꯏꯗꯤ ꯑꯃꯨꯛ ꯆꯤꯐꯇꯦꯟꯁꯤꯞ ꯂꯩꯔꯛꯄꯅꯤꯅ ꯑꯗꯨꯗ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯒ꯭ꯔꯨꯝ ꯇꯧꯕꯗꯣ ꯃꯄꯥꯟꯗ ꯊꯥꯔꯀꯥꯟꯗ ꯃꯩꯇꯩꯁꯤꯡꯅ ꯇꯧꯕ ꯉꯝꯗꯕꯁꯦ ꯃꯩꯇꯩꯒꯤ CSOꯁꯤꯡꯒꯤ ꯐꯦꯂꯣꯔꯅꯦꯅ ꯂꯧꯕ ꯌꯥꯔꯣꯏꯗ꯭ꯔꯥ CSOꯒ ꯂꯥꯏꯔꯤꯛ ꯇꯝꯕꯒ ꯃꯔꯤ ꯂꯩꯅꯗꯦꯗ CSO ꯑꯩ ꯑꯣꯖꯥ ꯁ꯭ꯇꯨꯗꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯃ CSO ꯑꯣꯏꯅ ꯂꯩꯀꯣ ꯑꯩ ꯍꯥꯏꯖꯒꯦ ꯉꯥꯏꯈꯣ ꯆꯨꯝꯃꯦꯕ ꯁ꯭ꯇꯨꯗꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯌꯥꯝ ꯂꯩ ꯍꯥꯏꯗꯤ ꯆꯨꯝꯃꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯕ꯭ꯔꯣꯠ ꯑꯞ ꯁ꯭ꯇꯥꯏꯜꯒ ꯃꯤꯒꯤ 100 ꯌꯔꯁꯇꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯂꯥꯛꯑꯕ ꯀꯥꯡꯕꯨꯒ ꯋꯥꯈꯜ ꯃꯥꯟꯅꯔꯣꯏ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗꯁꯨ ꯃꯩꯇꯩꯒꯤ ꯃꯔꯛꯇꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯑꯦꯝꯁꯨꯒꯤ ꯑꯣꯐꯤꯁ ꯆꯠꯂ ꯌꯦꯡꯕꯤꯌꯨ KSAꯒꯤ ꯑꯣꯐꯤꯁ ꯆꯠꯂ ꯌꯦꯡꯕꯤꯌꯨꯀꯣ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯑꯦꯝꯁꯨꯒꯤ ꯑꯣꯐꯤꯁꯇ ꯂꯩꯔꯒ ꯂꯦꯛꯑꯒ ꯌꯥꯔꯛꯑꯒ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯂꯩꯌꯦꯕ ꯑꯗꯨꯕꯨ ꯍꯥꯌꯔ ꯁ꯭ꯇꯗꯤꯁꯀꯤ ꯃꯇꯥꯡ ꯌꯧꯔꯛꯑꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤꯁꯤꯒ ꯐꯦꯃꯤꯂꯤ ꯄꯨꯕꯗꯧꯒ ꯆꯥꯟꯅꯔꯛꯇꯕꯒꯤ ꯃꯇꯥꯡ ꯑꯃ ꯂꯥꯛꯑꯦꯕ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤꯁꯦ ꯀꯔꯤꯒꯤ ꯁꯣꯟꯊꯔꯛꯏꯅꯣ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯀꯥꯏꯅꯗꯤ ꯁꯥꯇ꯭ꯔꯁꯤꯡꯁꯤꯗ ꯔꯤꯁꯔꯁ ꯇꯧ ꯑꯩꯈꯣꯏ ꯐꯟꯗꯤꯡ ꯄꯤꯒꯦ ꯀꯥꯏꯗꯤ ꯍꯥꯏꯗꯦ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝ ꯆꯨꯝꯃꯦꯕ ꯑꯗꯣ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯄꯔꯁꯣꯅꯦꯜ ꯏꯀꯣꯅꯣꯃꯤ ꯄꯔ ꯀꯦꯄꯤꯇꯥ ꯁꯣꯟꯕꯒꯤꯁꯨꯅꯦꯕ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯥꯟꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯏꯈꯤꯕ ꯑꯗꯨꯒ ꯑꯩ ꯉꯁꯥꯏ ꯑꯃꯨꯛꯀ ꯕꯦꯛ ꯇꯨ ꯗ ꯀꯩꯅꯣꯗ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯈꯥꯏꯕꯩꯗꯨ ꯂꯥꯛꯑꯀꯥꯟꯗꯀꯣ ꯈꯥꯏꯕꯤꯔꯤꯕ ꯄꯩꯁꯥ ꯃꯌꯥꯝꯗꯨꯗꯒꯤꯀꯣ ꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯑꯉꯥꯡ ꯁꯦꯝꯕꯗꯨꯁꯨ ꯈꯔ ꯊꯥꯗꯕꯤꯌꯣꯕ ꯏꯆꯥ ꯏꯁꯨꯒ ꯌꯨꯝ ꯁꯦꯝꯕ ꯈꯛꯇ ꯅꯠꯇꯕ ꯄꯥꯔꯇꯤꯀꯨꯂꯔ NSN ꯍꯥꯏꯕ ꯃꯤ ꯄꯩꯁꯥ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯒ ꯃꯄꯥꯟꯗ ꯅꯣꯔꯋꯦꯗ ꯑꯉꯥꯡ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯦꯃꯤ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟ ꯑꯃ ꯑꯩꯈꯣꯏꯅ ꯁꯦꯝꯃꯝꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯦ ꯐꯤꯔꯥꯟꯁꯦ ꯅꯨꯡꯁꯤꯠꯇ ꯐꯖꯅ ꯍꯥꯏꯍꯧꯗꯣꯔꯤꯅꯦ ꯀꯂꯦꯛꯇꯤꯚ ꯅꯦꯁꯅꯦꯂꯤꯖꯝ ꯑꯃ ꯏꯋꯥꯠ ꯋꯥꯠꯄꯒꯤ ꯃꯃꯤꯅꯤꯁꯨ ꯍꯥꯏꯖꯒꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯣꯖꯥꯅ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯊꯝꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯁꯥꯟꯇꯥꯅꯍꯥꯛꯄꯝꯕꯨ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡꯒꯤ ꯂꯃꯟ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯅꯣꯡꯃꯗꯤ ꯁꯤꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯉꯁꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤ ꯊꯃꯣꯏ ꯀꯥꯏꯔꯕ ꯃꯈꯣꯏ ꯇꯔꯨꯛꯀꯤ ꯄꯥꯎ ꯐꯪꯗ꯭ꯔꯤꯉꯩ ꯔꯦꯀꯣꯔꯗ ꯇꯧꯖꯈꯤꯕ ꯚꯤꯗꯤꯑꯣꯅꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯚꯤꯗꯤꯑꯣꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯏꯁꯥꯒꯤ ꯋꯥꯈꯜꯂꯣꯟ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ